करीगिनो चाहे मिट्टी की पीता रही भी करीगिनो निगोल भी न खोई ना पाम लंदन तो लाकर मिट्टी की पीता है ले निगोल नंगे मिट्टी पीना ना पाम लंदन की है खोंगे तारे है पाल कंगी है ले खोंगे ते तारे ले पाल कंगी है अब करूँ पारी जा मैम न मसक खंगबिरबा ओजा अनि खतंग आई उनजगे ओजा अनि सी कना कना नो हाइबदु मैम अमतंग खंग तब यार कोई ओजा दी लीला दी मखा चखिदोइनेबा सातो मागी सुमागी रो पेटिटिक कनोजी कुनी सादर कुन बतमदा सेगाइबा मचंगेबा माइ खोंजी सेट गराउन थिंगाइबा मचंगेबा अदि यादे ओजा आई ngasi मकुमनी सिरिया सेटो एनुटिवागी डायलॉग तो उरी नाइ केसुकी पारु साबुदा आई लुमन का सेक्शलो असिदि आई लीला देवता सादो हाय ओ देवदास साकदोइनेबा ओजा से सादोरी बि देवदास त पुखलै बि देवदास हम साबसि यादबा तोमाला कुंबसे ओ यादबदि यांगांगि निगाइ तौबो लीला पार्टी भावुदा अरे भावो भाव यावरेत्रा हुजी कोइगी रेडियो दले होरिबा देवदास से सिदरा ओजाना छाबिबिस नत्रगा डायलॉग लीला तो अदुजनेबा देवदास देवदास साबा हार खंगनेरि देवदास साबा हार एकदम खंगरे ओजा से देवदास साबा खंगरे ओ मिंगोइने खंगने देवदास साबा ओजा होइना पुनबदसु दुम अदमाइना अखोई पुनलगसु अखोइने यावजा होद्रगसु देवदास साबा हारगा दिना खंगे अदरे देवदास साबा हाइदि आगांसिना आई हाइनिबो अदकना हाइ नमा हाइब्रा कोइ मा हाइ जेबम त मोइ म्याप किनजले बुने यार फोन या मिंसिजोना पायो सही जी वो कया आई से कनो दोसा पता दे यो बने मा पंडी छु मा आई 90 हो ओजा की नोजिक चाहिँ क्या छ आई तसेंबा होरोस्कोप की ददी कनो 75 6 अदमाइना ओजा कुइनो पुछिबी को ओजा ओजा अनंब सम्रुगी मतंगददी कमाइना अनंब सम्रुसिदा अनंब सम्रुसि इबसि नंद कुमार मोयांथेम हुजी कोस्मो की डायरेक्टर कनो उंबुदा किसी माने प्लेन यामना मो अमत जिबी कनो ता याम चानाबा प्लेन मो थिएटर की दमकतदी यामना फाउबा मियामना मसक खंगबीबा अदुगा अवार्ड कया कोई कंपटीशन कया दमना कया फंगपा अदुगुंबा ओजानी ओजा नंद कुमार मोयांथेम कॉस्मोपॉलिटन की हुजु डायरेक्टर वे वीडियो ओजा नंद कुमार मोयांथेम मानी कोजा ओ मानी अद मतमदुदा निजंग जगी काइबी एबो खुंजुदा सानाबसिदा आइना हेप्लाक अमा साहबी अदुदा कनो जी तारा नुपीदा खरा चोपा आइताए आइना छंगरु वंची अदुदा ओजा सु यावब्रो हुजी अनंब सम्रुजा यावी ओ ओजा सु यावेबा अनंब सम्रुजा ओ अदि ओजा आइदे ओजाइना खुंजु यावेबा यावी करी इंजांग चारके ना केरानी आई खाथाबा केरानी पिसका का आइना कुंबनी नि कनो नसि ngani nga thongba amsari haure kai bi gi miam sina aina ngang ba sita nipa gi audience sing masina act phi phuri tong khatun कनो याने त करी डायलॉग मतंग दनो जा हजिकी हाइरिबा कनो छाया डायलॉग जी के मता खरा कनो चकी लेना वही नि कनो न फोंतोक न वही नि अदुगी नुपी gi केरानी नुपी स्ने हेक आंग को कांदना हेक त नुपी छाइलम सि लांगबा तम निसिंगी कबी बिनोइना बिनोइना एमएलए ओरमबो माना कौनी मा सही खुजिंगी अखोई दिला बतिना कबी छेला अदुमाइना तौकी sum khang de sum moro moro le
ꯅꯤꯡꯁꯤꯡꯕꯁꯤ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ ꯂꯥꯒꯤ ꯃꯁꯤꯅ ꯃꯇꯝꯗꯨꯒꯤ ꯐꯖꯕ ꯇꯥꯕꯗ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕ ꯆꯍꯤ ꯃꯧꯗ꯭ꯔꯥ ꯁꯨꯖꯜꯂꯛꯑꯕꯅꯤꯅ ꯑꯣꯖꯥ ꯑꯗꯨꯝ ꯑꯀꯥꯎ ꯄꯔꯩ ꯆꯠꯂꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤꯗꯣ ꯀꯧꯁꯜꯂꯛꯑꯕꯅꯤ ꯌꯥꯝ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯑꯣꯖꯥꯒ ꯁꯨꯝ ꯄꯨꯜꯂꯛꯄ ꯂꯤꯂꯥ ꯆꯠꯃꯤꯟꯅꯕꯁꯤꯗ ꯂꯤꯂꯥ ꯄꯥꯔꯇꯤꯒꯤ ꯃꯔꯛꯇꯁꯨ ꯈꯟꯅꯒꯦ ꯇꯧꯕꯁꯤ ꯍꯦꯛ ꯍꯦꯛ ꯌꯥꯎꯋꯦꯅ ꯇꯥꯖꯩ ꯃꯇꯝꯗꯨꯗꯁꯨ ꯑꯗꯨꯝ ꯁꯥꯏꯀꯜꯗ ꯆꯠꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯋꯥꯏ ꯃꯇꯥꯡꯁꯨ ꯑꯗꯨꯝ ꯍꯧꯔꯛꯑꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯍꯧꯅꯔꯤꯅꯤ ꯃꯤꯁꯤꯃ ꯁꯨꯝ ꯇꯧꯔꯒ ꯈꯟꯅꯕꯁꯤꯃ ꯏꯍꯧ ꯍꯧꯔꯛꯇꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯏ ꯃꯁꯤꯅ ꯉꯥꯡꯉꯤꯁꯤꯕꯨ ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯃꯥꯏꯒꯤꯗ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯨ ꯀꯔꯤꯅꯣꯅ ꯍꯥꯏꯔꯒꯗꯤ ꯑꯃꯗꯨ ꯁꯛ ꯌꯦꯡꯉꯒ ꯀꯔꯤ ꯍꯥꯏꯔꯤꯕ ꯈꯪꯗꯦ ꯁꯤꯅ ꯉꯥꯡꯕ ꯋꯥꯎꯒ ꯑꯣꯖꯥ ꯍꯣꯏ ꯁꯨꯝ ꯍꯦꯛꯇ ꯆꯤꯟꯗ ꯂꯩꯇꯣꯟꯗ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤꯕꯗꯣ ꯉꯥꯡꯈꯨꯝꯁꯤꯅ ꯀꯩꯗꯧꯕꯅꯤ ꯃꯤ ꯏꯟꯁꯤꯜꯂ ꯈꯟꯅꯍꯜꯂꯤꯁꯤꯕꯨ ꯍꯧꯖꯤꯛꯀꯤ ꯃꯟꯗꯤꯔꯗ ꯃꯥꯅ ꯃꯆꯥꯁꯤꯡꯗꯨ ꯉꯁꯥꯏꯒꯤ ꯃꯥꯅ ꯄꯣꯛꯆꯕꯗꯤ ꯑꯃꯈꯛꯇꯅꯤ ꯑꯣꯐꯤꯁꯥꯔꯗ ꯎꯡꯕꯅꯤ ꯏꯝꯐꯥꯜꯗ ꯂꯩꯕꯅꯤ ꯑꯗꯒꯤ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯅ ꯏꯇꯣꯟ ꯇꯣꯡꯕꯅꯤ ꯌꯥꯏꯃꯅ ꯉꯁꯥꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯊꯅꯝꯕ ꯁꯝꯄꯇꯤꯁꯤꯡꯗꯣ ꯃꯗꯨ ꯀꯣꯜꯂꯒ ꯑꯗꯨꯝ ꯂꯩꯖꯕ ꯌꯥꯝ ꯆꯝꯖꯕ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯨ ꯑꯅꯤꯗꯨꯃꯗꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯃꯆꯦꯗꯨꯅ ꯀꯥꯔ ꯊꯧꯖꯤꯜꯂꯒ ꯃꯃꯥꯅꯤ ꯇꯣꯡꯉ ꯂꯥꯛꯑꯦ ꯑꯗ ꯉꯁꯥꯏ ꯃꯄꯥꯗꯨꯅ ꯏꯕꯦꯝꯃ ꯂꯣꯏ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏ ꯉꯁꯤ ꯌꯥꯏꯃꯗꯤ ꯅꯅꯥꯎ ꯌꯥꯏꯃꯗꯤ ꯅꯅꯥꯎ ꯌꯥꯏꯃ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯕꯕꯥ ꯂꯥꯛꯇ꯭ꯔꯤ ꯑꯣ ꯅꯈꯣꯏꯗꯤ ꯅꯆꯤꯟ ꯅꯅꯥꯎꯗꯤ ꯏꯝꯐꯥꯜꯗ ꯂꯩꯕꯅꯤꯅ ꯀꯥꯔ ꯇꯣꯡꯗꯨꯅ ꯌꯧꯔꯛꯑꯦ ꯁꯨꯁꯦ ꯅꯣꯝꯖꯕꯗꯅ ꯑꯁꯔꯨꯕꯁꯤꯗꯗꯤ ꯅꯅꯥꯎ ꯌꯥꯏꯃ ꯅꯆꯦ ꯌꯥꯏꯃꯗꯨꯗꯤ ꯃꯈꯣꯡ ꯂꯥꯛꯑꯝꯒꯅꯤꯀꯣ ꯏꯆꯥ ꯂꯥꯛꯄ ꯌꯦꯡꯉꯨꯕꯗꯤ ꯄꯥꯏꯅ ꯁꯤꯗ ꯂꯩꯊꯣꯛꯈꯤꯅ ꯉꯁꯥꯏ ꯀꯣꯝꯄꯥꯛ ꯑꯃꯗ ꯃꯇꯝ ꯑꯗꯨꯒꯤ ꯀꯤꯍꯣꯝ ꯅꯨꯡꯍꯣꯝ ꯈꯔ ꯍꯥꯞꯄꯒ ꯃꯇꯝꯗꯨꯒꯤ ꯀꯩꯝꯇ ꯊꯛꯆꯧꯒꯦ ꯆꯨꯝꯊꯥꯡꯒꯤ ꯃꯆꯨ ꯆꯨꯝꯊꯥꯡꯒꯤ ꯃꯆꯨ ꯑꯗꯨꯗ ꯃꯥꯅ ꯂꯥꯛꯄꯗꯨꯗ ꯕꯦꯝꯃ ꯏꯆꯥ ꯂꯥꯛꯑꯦ ꯍꯥꯏꯅ ꯀꯧꯋꯦ ꯑꯗꯒꯤ ꯑꯩ ꯐꯝꯃꯤ ꯐꯝꯃꯨ ꯍꯥꯏꯅ ꯐꯝꯍꯜꯂꯤ ꯑꯍꯟꯁꯤ ꯀꯔꯤ ꯑꯗꯒꯤ ꯃꯆꯥ ꯅꯨꯄꯤꯁꯤꯅ ꯕꯕꯥ ꯑꯩꯅ ꯅꯤꯡꯊꯝꯒꯤ ꯕꯕꯥꯒꯤ ꯀꯩꯅꯣ ꯂꯩꯅꯕ ꯀꯄꯣꯔ ꯑꯃ ꯄꯨꯊꯣꯛꯄꯤ ꯑꯃꯗꯒꯤ ꯉꯁꯥꯏ ꯑꯃ ꯗꯨꯀꯥꯟ ꯐꯝꯃꯤꯕꯒꯤ ꯑꯇꯣꯝꯕꯤꯗꯣ ꯑꯗꯨꯒꯁꯨ ꯃꯥꯅ ꯗꯨꯀꯥꯟ ꯐꯝꯃꯤꯕꯅꯤꯅ ꯄꯥꯕꯨꯡꯅ ꯗꯦꯕ ꯀꯔꯃ ꯆꯠꯄꯗ ꯏꯅꯅꯕ ꯑꯩꯅ ꯁꯥꯜ ꯑꯃ ꯍꯧꯄꯤꯔꯛꯄꯅꯤ ꯀꯔꯤꯅꯣ ꯅꯣꯏꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤ ꯉꯁꯤ ꯑꯃ ꯅꯨꯃꯤꯠꯁꯤ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯒꯗꯕꯅꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕ ꯅꯠꯇꯦꯅꯦ ꯐꯔꯦ ꯏꯆꯥꯁꯤꯡꯅ ꯄꯤꯔꯗꯤ ꯐꯔꯦ ꯂꯧꯁꯜꯂꯒ ꯊꯝꯃꯦ ꯉꯁꯥꯏꯒꯤ ꯈꯨꯡꯒꯪꯗꯒꯤ ꯌꯥꯏꯃꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯥꯅ ꯃꯈꯨꯠꯅ ꯁꯥꯕ ꯆꯝꯖꯕ ꯐꯤ ꯑꯃ ꯄꯨꯊꯣꯛꯑꯒ ꯄꯥꯕꯨꯡ ꯃꯆꯥꯗꯤ ꯂꯥꯏꯔꯕꯤꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯈꯨꯠꯅ ꯁꯥꯖꯕ ꯄꯥꯕꯨꯡꯒꯤ ꯑꯁꯦꯡ ꯐꯤ ꯑꯣꯏꯅꯅꯕ ꯑꯩꯅ ꯈꯨꯗꯩ ꯑꯃꯈꯛ ꯑꯗꯨ ꯃꯥꯅ ꯂꯧꯔꯒ ꯃꯥ ꯏꯁꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕꯁꯦ ꯄꯥ ꯊꯃꯣꯏ ꯁꯦꯡꯅ ꯂꯧꯔꯤꯀꯣ ꯍꯥꯏꯅ ꯊꯋꯥꯏ ꯀꯣꯠꯁꯤꯜꯂꯒ ꯑꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯗꯅꯤ ꯏꯄꯥ ꯋꯥꯔꯤ ꯑꯃ ꯂꯤꯔꯤꯀꯣ ꯄꯥꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯀꯣꯜ ꯑꯃꯗꯅꯦ ꯂꯩꯔꯥꯡ ꯂꯩꯈꯜ ꯀꯌꯥ ꯁꯥꯏ ꯂꯩꯁꯨ ꯃꯥꯟꯅꯗꯦ ꯂꯩꯅꯝ ꯇꯤꯟꯅꯗꯦ ꯂꯩꯁꯛ ꯃꯥꯟꯅꯗꯦ ꯑꯗꯨꯕꯨ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯂꯩꯀꯣꯜꯗꯨꯒꯤ ꯅꯤꯡꯊꯤꯅꯕꯗꯨ ꯅꯠꯇꯅ ꯑꯋꯥꯡꯕ ꯎꯄꯥꯟꯅ ꯁꯥꯠꯄꯤ ꯈꯣꯡꯒꯨꯝ ꯏꯅꯩꯅ ꯑꯩꯗꯤ ꯑꯋꯥꯡꯕ ꯎꯄꯥꯟꯅ ꯁꯥꯠꯄꯤꯅꯦꯅ ꯃꯥꯂꯦꯝ ꯊꯛꯀꯤ ꯂꯩꯕꯥꯛ ꯂꯩꯕ ꯍꯟꯅ ꯌꯦꯡꯗ ꯂꯩꯔꯝ ꯆꯥꯎꯕꯤꯅꯤ ꯍꯥꯏꯗꯨꯅ ꯀꯤꯊꯣꯛꯄꯤꯔꯩꯕ ꯅꯥꯐꯟꯅ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯖꯒꯅꯤ ꯂꯩꯕꯥꯛꯅ ꯁꯤꯡꯅꯒꯦꯅ ꯈꯜꯂꯒꯅꯤ ꯀꯔꯝꯕ ꯂꯩꯀꯣꯜꯗꯨꯅ ꯂꯩꯁꯥ ꯇꯝꯅꯕ ꯉꯝꯒꯅꯤ ꯃꯆꯨ ꯀꯌꯥꯅ ꯄꯨꯟꯁꯤꯜꯂꯕ ꯑꯣꯏꯕ ꯑꯇꯤꯌꯥꯗ ꯈꯜꯂꯤꯕ ꯆꯤꯡꯊꯥꯡꯒꯤ ꯃꯆꯨꯅ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯇꯤꯌꯥꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯝꯕꯒꯨꯝ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯗꯒꯤ ꯂꯥꯛꯄ ꯃꯑꯣꯡ ꯐꯖꯕ ꯂꯤꯆꯠ ꯐꯖꯕ ꯋꯥꯉꯥꯡ ꯐꯖꯕ ꯁꯥꯖꯠ ꯂꯩꯁꯨ ꯃꯥꯟꯅꯗꯦ ꯂꯩꯅꯝ ꯆꯥꯎꯕꯤꯅꯤ ꯍꯥꯏꯗꯨꯅ ꯀꯤꯊꯣꯛꯄꯤꯔꯩꯕ ꯅꯥꯐꯟꯅ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯖꯒꯅꯤ ꯀꯔꯝꯕ ꯂꯩꯀꯣꯜꯗꯨꯅ ꯂꯩꯁꯥ ꯇꯝꯅꯕ ꯉꯝꯒꯅꯤ ꯃꯆꯨ ꯀꯌꯥꯅ ꯄꯨꯟꯁꯤꯜꯂꯕ ꯑꯣꯏꯕ ꯑꯇꯤꯌꯥꯗ ꯈꯜꯂꯤꯕ ꯆꯤꯡꯊꯥꯡꯒꯤ ꯃꯆꯨꯅ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯇꯤꯌꯥꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯝꯕꯒꯨꯝ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯗꯒꯤ ꯂꯥꯛꯄ ꯃꯑꯣꯡ ꯐꯖꯕ ꯂꯤꯆꯠ ꯐꯖꯕ ꯁꯥꯖꯠ
ꯂꯩꯔꯤꯕ ꯏꯃꯨꯡꯗꯨ ꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯂꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯅꯦꯄꯣꯂꯤꯌꯥꯟꯅ ꯂꯥꯎꯔꯝꯃꯤ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯑꯐꯕ ꯃꯃꯥ ꯑꯃꯇꯪ ꯄꯤꯌꯨ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯩꯔꯤꯕ ꯏꯆꯥ ꯑꯍꯨꯝꯗꯤ ꯅꯦꯄꯣꯂꯤꯌꯥꯟꯅ ꯄꯥꯝꯕ ꯃꯃꯥ ꯑꯗꯨꯃ ꯑꯣꯏꯒꯗꯕꯅꯤꯀꯣ ꯆꯠꯂꯣ ꯆꯠꯂꯣ ꯄꯥꯅ ꯂꯥꯡꯉꯤꯗ ꯆꯥꯅ ꯊꯛꯅꯕꯗꯅ ꯂꯨꯍꯣꯡꯕ ꯍꯣꯠꯅꯔꯨꯕ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯀꯩꯅꯣꯒꯤ ꯑꯩꯅ ꯃꯇꯝꯗꯨꯗ ꯌꯥꯏꯃ ꯁꯥꯕ ꯄ꯭ꯂꯦꯗꯨꯗ ꯀꯔꯤ ꯄ꯭ꯂꯦꯅꯦꯕ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯆꯨꯝꯊꯥꯡꯒꯤ ꯃꯆꯨ ꯆꯨꯝꯊꯥꯡꯒꯤ ꯃꯆꯨ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕ ꯗꯥꯏꯂꯣꯛꯇꯣ ꯕꯦꯁ ꯄ꯭ꯂꯦ ꯐꯪꯈꯤꯕ ꯁ꯭ꯇꯦꯛꯂꯥ ꯑꯦꯀꯥꯗꯃꯤꯅ ꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯥꯏꯐ ꯀꯝꯄꯤꯇꯤꯁꯟ ꯐꯦꯁꯇꯤꯚꯦꯜꯗ ꯍꯣꯏ ꯑꯗꯨꯗ ꯑꯩꯅ ꯌꯥꯏꯃꯁꯤ ꯁꯥꯕꯗ ꯉꯁꯥꯏ ꯏꯌꯥꯝꯕꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯈꯤꯕ ꯑꯗꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯅ ꯂꯧ ꯎꯔꯒ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔ ꯂꯩꯖꯔꯛꯄ ꯏꯅꯥꯎꯄꯥ ꯑꯇꯣꯝꯕꯗꯨꯁꯨ ꯀꯩꯅꯣ ꯂꯥꯏꯔꯤꯛꯁꯤ ꯇꯝꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗ ꯑꯩꯅ ꯋꯥꯖꯈꯤꯕ ꯎꯄꯥꯏ ꯂꯩꯔꯛꯇꯗꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯣꯏꯔꯤꯕ ꯑꯩꯒꯤ ꯁꯄꯣꯛ ꯈꯣꯏꯅ ꯇꯧꯖꯔꯤꯕ ꯁꯟ ꯂꯥꯕ ꯐꯥꯎꯕ ꯁꯤꯒꯨꯝꯕ ꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯈꯤꯕꯁꯦ ꯑꯔꯥꯡꯕꯤ ꯑꯉꯥꯡꯕꯤ ꯅꯣꯏ ꯆꯠꯂꯣꯀꯣ ꯅꯣꯏ ꯑꯩ ꯋꯥꯔꯧꯒꯅꯨꯀꯣ ꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯩꯅꯣ ꯇꯧꯕ ꯁꯟꯁꯤꯒ ꯀꯥꯏꯅꯕꯒꯤ ꯀꯩꯅꯣꯁꯤ ꯃꯁꯤ ꯚꯥꯕꯣꯛꯁꯤ ꯀꯞꯇꯕ ꯑꯝꯇ ꯉꯝꯗꯦ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯐꯖꯈꯤꯕ ꯄ꯭ꯂꯦꯅꯤ ꯆꯨꯝꯊꯥꯡꯒꯤ ꯃꯆꯨ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅꯀꯣ ꯑꯣꯖꯥ ꯆꯅꯥ ꯂꯨꯈꯣꯏꯅ ꯏꯕ ꯑꯣꯖꯥ ꯆꯂꯥꯟ ꯑꯩꯈꯣꯏꯅ ꯏꯕꯤꯔꯝꯕ ꯆꯨꯝꯊꯥꯡꯒꯤ ꯃꯆꯨ ꯆꯨꯝꯊꯥꯡꯒꯤ ꯃꯆꯨ ꯑꯣꯖꯥ ꯆꯅꯥ ꯂꯨꯈꯣꯏꯒꯤ ꯑꯩꯈꯣꯏ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯣꯖꯥ ꯆꯅꯥ ꯂꯨꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯏꯕꯤꯔꯝꯕ ꯃꯥꯅ ꯊꯥꯕꯤꯔꯝꯕ ꯈꯨꯠꯊꯥ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯋꯥꯔꯤꯒꯁꯨ ꯁꯥꯒꯣꯟꯅꯕꯁꯨ ꯑꯗꯨꯝ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯌꯥꯝ ꯐꯖꯕ ꯂꯤꯂꯥꯒꯤ ꯃꯆꯠ ꯑꯃꯁꯨ ꯑꯗꯨꯝ ꯄꯨꯔ ꯆꯠꯄꯒꯤ ꯃꯃꯤꯁꯤ ꯑꯩꯈꯣꯏꯅꯁꯨ ꯎꯖꯩ ꯑꯗꯣ ꯑꯣꯖꯥ ꯍꯣꯏꯅ ꯑꯣꯖꯥ ꯆꯅꯥ ꯂꯨꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞꯁꯤꯡꯁꯦ ꯁꯥꯟꯅꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯕ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯀꯔꯤ ꯐꯥꯎꯕꯤꯕ ꯂꯩ ꯅꯨꯡꯉꯥꯏ ꯉꯁꯥꯏꯒꯤ ꯃꯥꯅ ꯏꯕꯁꯦ ꯃꯁꯤ ꯁꯨꯝꯗꯧꯅ ꯏ ꯀꯔꯤꯀꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯕꯅꯤꯅ ꯃꯁꯤ ꯏꯁꯀ꯭ꯔꯤꯞꯁꯦ ꯑꯍꯥꯟꯕꯗꯗꯤ ꯈꯔ ꯆꯤꯡꯅꯔꯝꯃꯤ ꯑꯗꯨ ꯃꯃꯩ ꯊꯪꯅꯗꯤ ꯍꯩꯅꯔꯦ ꯑꯣꯖꯥ ꯔꯥꯝꯆꯣꯔꯟꯒꯤ ꯈꯪꯗꯦ ꯑꯗꯒꯤ ꯑꯃꯒꯤ ꯈꯪꯗꯦ ꯏꯁꯀ꯭ꯔꯤꯞꯁꯦ ꯑꯅꯤ ꯁꯨꯔꯒꯗꯤ ꯑꯅꯤ ꯂꯧꯊꯔꯒꯗꯤ ꯋꯥꯁꯦ ꯍꯦꯛꯇ ꯈꯪꯉꯣꯏ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯝꯃꯤ 50,000 ꯂꯩꯗ ꯃꯗꯨ ꯄꯤꯁꯦꯁꯣꯔꯤꯕ ꯂꯨꯍꯣꯡꯒꯤ ꯑꯏꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣ ꯃꯥꯅ ꯏꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕꯗꯨꯗꯒꯤ ꯄꯦꯟꯗꯗꯅ ꯃꯣꯏ ꯗ꯭ꯔꯃꯥ ꯑꯣꯏꯅ ꯁꯥꯟꯅꯅꯦꯅ ꯁꯥꯟꯅꯕ ꯑꯗ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯁꯨ ꯌꯦꯡꯈꯤꯗꯦ ꯆꯪꯕ ꯑꯗꯒꯤ ꯂꯤꯂꯥꯗꯣ ꯑꯩꯈꯣꯏ ꯆꯪꯕꯗꯨꯗ ꯀꯥꯏꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯄ ꯕꯤꯅꯣ ꯖꯒꯠꯁꯤꯡ ꯁꯥꯕꯁꯦ ꯃꯥꯒꯤ ꯂꯨꯍꯣꯡꯐꯝꯗꯒꯤ ꯑꯩꯈꯣꯏꯁꯦ ꯆꯦꯜꯂꯒ ꯂꯨꯍꯣꯡꯗ ꯂꯦꯡꯉꯅꯦꯅ ꯕꯦꯡꯀꯨꯔꯤ ꯀꯥꯈꯠꯂꯒ ꯆꯠꯂꯒ ꯑꯗꯨ ꯃꯌꯥꯝ ꯚꯥꯕꯣꯛꯇꯨꯅ ꯑꯩꯈꯣꯏ ꯆꯪꯈꯤꯁꯦ ꯈꯪꯉꯒ ꯅꯣꯏ ꯂꯤꯂꯥꯗꯣ ꯏꯅꯦ ꯁꯥꯟꯅꯀꯣ ꯃꯊꯛꯇ ꯄꯨꯂꯞ ꯐꯝꯃꯤꯀꯣ ꯂꯤꯂꯥꯗꯣ ꯐꯦꯜ ꯑꯣꯏ ꯑꯩꯈꯣꯏꯒ ꯐꯝꯖꯤꯜꯂꯕꯅꯤꯅ ꯑꯗꯒꯤ ꯑꯣꯖꯥ ꯂꯨꯈꯣꯏꯒꯤ ꯌꯥꯝ ꯐꯖꯕ ꯀꯩꯅꯣ ꯅꯨꯃꯤꯠ ꯀꯥꯞꯄ ꯑꯣꯖꯥ ꯆꯅꯥ ꯂꯨꯈꯣꯏꯒꯤꯁꯦ ꯌꯥꯝ ꯐꯖꯅ ꯄꯔꯐꯣꯔꯃꯦꯟꯁ ꯑꯩꯈꯣꯏꯅ ꯂꯣꯏ ꯏꯝꯐꯥꯜ ꯑꯣ ꯁꯤꯁꯨ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯑꯗꯨꯝ ꯁꯥꯟꯅꯈꯤꯕ ꯅꯨꯃꯤꯠ ꯀꯥꯞꯄꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯟꯅꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯟꯊꯥꯒꯤ ꯑꯣꯖꯥ ꯅꯔꯁꯤꯅ ꯃꯥꯒꯁꯨ ꯁꯝꯅꯔꯝꯃꯤꯕ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯗ ꯇꯦꯟꯊꯥꯒꯤ ꯀꯩꯅꯣꯁꯤꯗ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡꯁꯤꯗ ꯁ꯭ꯇꯦꯖ ꯁꯥꯔꯒ ꯇꯨꯔꯦꯟ ꯃꯌꯥꯏꯁꯤꯗꯒ ꯁꯥꯟꯅꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩꯅꯣ ꯇꯧꯅꯒ ꯁꯥꯟꯅꯈꯤ ꯌꯥꯝ ꯐꯖꯕ ꯄ꯭ꯂꯦꯅꯤ ꯅꯨꯃꯤꯠ ꯀꯥꯞꯄꯁꯤꯁꯨ ꯅꯨꯡꯉꯥꯏ ꯉꯁꯤ ꯁꯨꯝꯗꯧꯅ ꯐꯣꯡꯗꯣꯛꯅꯔꯤꯉꯩꯁꯤꯗ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯊꯦꯕꯁꯤꯡꯒꯤ ꯅꯥꯄꯣꯝ ꯍꯥꯏꯅ ꯂꯤꯂꯥ ꯑꯃ ꯃꯁꯤꯁꯨ ꯆꯅꯥ ꯂꯨꯈꯣꯏꯅꯤ ꯃꯥꯅꯤ ꯃꯁꯤꯒꯤ ꯁꯥꯟꯅꯔꯝꯗꯥꯏꯁꯤꯗ ꯂꯤꯂꯥꯁꯤ ꯍꯧꯕꯁꯤ ꯑꯩꯅ ꯍꯧꯕ ꯇꯥꯕ ꯃꯁꯤꯅꯤꯅꯦ ꯀꯁꯥꯔꯗ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯗꯤ ꯁꯅꯥ ꯂꯩꯕꯥꯛꯅꯤ ꯍꯥꯏꯅ ꯇꯥꯏꯅ ꯀꯁꯥꯔꯗꯒꯤ ꯈꯔ ꯃꯩꯇꯩꯒꯤ ꯄꯨꯌꯥꯁꯤꯡ ꯄꯥꯕ ꯑꯍꯜ ꯑꯃꯈꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯣꯏꯅ ꯑꯩꯅ ꯁꯥꯗꯣꯔꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯂꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯄꯤꯂꯔ ꯍꯧꯖꯤꯛ ꯌꯨꯡꯉꯤꯁꯤ ꯁꯤꯒꯤ ꯃꯈꯣꯡꯗ ꯂꯩ ꯀꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯃꯗꯨꯗ
ꯂꯩꯕꯒꯤ ꯍꯧꯔꯦ ꯂꯤꯂꯥ ꯃꯗꯨꯗ ꯆꯅꯥ ꯂꯨꯈꯣꯏꯁꯤ ꯀꯧꯋꯦ ꯑꯩꯅ ꯀꯨꯟꯗ ꯂꯩꯔꯦ ꯐꯥꯁꯤꯡꯁꯦ ꯑꯩ ꯍꯧꯗꯣꯔꯤ 이거 라오스나 제 아이네 토끼를 칼라카는데 아이모다네 쿠바오 혼담마이네 타오 후지기 오자 짠알 코인 이비블 리라제 리라시 까리 마밍해 보자 후지기 케베치 아아아 알다 마나 그도 잡거든 그놈의 그민정에 어왕 후저 세나 콤파는 마품 민정마다 마나 라키도 마품 민정에 마도나 민정마다 통신거든. 그래서 제 후익식는 그 노래를 어디에 막 이거는 그거 다다 말이 부르기 말이지 막 그저 탁탁탁탁 위에 여기까지 부르야 나 빠르게 사이라라 돈들 내도 빠르가 아이가 짱기들이 바보지 초럼 또 후원들이 사이리라 후원도가 사이리 기비생기 나쁜 거 알겠네 내가 세 먹고 먹고 있으면 कासारदने अब सानेरिजे नथे मणिपुर ओ मणिपुर पुछाइदा फेस्टिभल के फेस्टिभल की ꯑꯩꯅ ꯂꯩꯁꯤ ꯄꯤꯅꯦꯜ ꯃꯈꯣꯡꯒꯤꯗ ꯀꯠꯂꯒ ꯑꯩꯅ ꯍꯦꯛ ꯈꯨꯔꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯥꯕꯤ ꯄꯤꯒꯗꯕꯅꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗꯒꯤ ꯑꯗꯨ ꯃꯗꯨꯗ ꯊꯣꯛ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯏꯆꯥ ꯁꯥ ꯅꯈꯣꯏꯅ ꯂꯥꯎꯔꯤꯕꯗꯣ ꯏꯄꯥꯁꯨ ꯌꯥꯎꯒꯦ ꯏꯄꯥꯁꯨ ꯌꯥꯎꯒꯦ ꯏꯄꯥꯁꯨ ꯌꯥꯎꯒꯦ ꯄꯤꯒꯗꯕꯅꯤ ꯂꯥꯎꯔꯒ ꯆꯦꯊꯣꯔꯛꯄ ꯑꯗꯩ ꯈꯨꯕꯥꯛꯄꯗꯣ ꯈꯨꯔꯅꯤ ꯂꯥꯁꯤ ꯀꯩꯅꯣꯝ ꯇꯧꯗꯧꯔꯦ ꯃꯕꯣꯛꯁꯨ ꯖꯜꯁꯨ ꯀꯩꯅꯣꯝ ꯑꯗꯨꯝ ꯇꯧꯔꯦ ꯅꯨꯡꯉꯥꯏꯗꯤꯅ ꯍꯧꯕꯗ ꯉꯁꯥꯏꯒꯤ ꯙꯞꯇꯣ ꯃꯤꯌꯥꯝꯒꯤ ꯏꯋꯥꯏ ꯏꯅꯤꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯃꯥꯒꯤ ꯋꯥ ꯉꯥꯡꯕ ꯅꯠꯇꯕ ꯇꯨꯃꯤꯟꯅ ꯃ꯭ꯌꯨꯖꯤꯛꯀꯁꯨ ꯌꯥꯎꯕꯗꯦꯅ ꯑꯩꯈꯣꯏꯒꯤ ꯆꯦꯃꯨꯛ ꯊꯣꯛꯂꯒ ꯇꯪ ꯊꯣꯛꯂꯛꯄꯗꯨꯗ ꯚꯥꯕꯣꯛꯅ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯝ ꯑꯣꯏꯔꯦꯅꯦ 오자 아두기 ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯧꯔꯝꯗꯥꯏꯗ ꯒꯋꯥꯁ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯅꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯧꯔꯝꯗꯥꯏꯗ ꯁꯛꯏꯕ ꯏꯁꯩꯁꯦ ꯃꯁꯤꯒꯤ ꯏꯁꯩꯁꯤ ꯑꯣꯖꯥ ꯀꯅꯥꯅ ꯏꯕꯤꯔꯝꯕꯅꯣ ꯀꯅꯥꯅ ꯊꯝꯕꯤꯔꯝꯕꯅꯣ ꯑꯣꯖꯥ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯟꯕ ꯀꯥꯟꯗꯗꯤ ꯑꯣꯖꯥ ꯕꯣꯔꯤꯑꯦꯗꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯑꯣꯖꯥ ꯑꯃ ꯂꯩꯔꯤ ꯃꯉꯣꯟꯗꯒꯤ ꯇꯝꯍꯧꯏ ꯑꯩꯈꯣꯏꯅ ꯑꯗꯒꯤ ꯌꯨꯒꯦꯁꯣꯔꯒ ꯏꯕꯣꯒ ꯃꯣꯏꯒꯤ ꯇꯥꯟꯅꯔꯒ ꯑꯃꯨꯛ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯣꯏꯅ ꯏꯁꯩ ꯊꯝꯁꯤ ꯑꯃꯅ ꯑꯃ ꯁꯛꯄ ꯑꯃꯅ ꯑꯃ ꯁꯛꯄ ꯃꯅꯤꯄꯨꯔ ꯀꯧꯕꯤ ꯂꯝ ꯅꯨꯡꯁꯤ ꯀꯥꯏꯅ ꯑꯃꯁꯨ ꯌꯥꯝ ꯍꯧꯕ ꯑꯗꯒꯤ ꯌꯥꯏ ꯃꯩꯇꯩ ꯂꯩꯃꯩ ꯃꯥꯒꯤ ꯃꯈꯩ ꯁꯣꯔꯁꯦ ꯑꯃ ꯌꯥꯝ ꯍꯧꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯑꯃꯅ ꯀꯩꯗꯧꯕꯤ ꯂꯤꯂꯥ ꯊꯤꯅꯕꯝꯁꯤ ꯉꯥꯎꯔꯕ ꯁꯥꯟꯅꯐꯝꯁꯦ ꯑꯗꯨꯒ ꯑꯥꯗꯒꯤ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯆꯦꯟꯁꯟꯗꯅ ꯂꯤꯂꯥ ꯌꯥꯎꯕ ꯌꯥꯎꯔꯦ ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯒꯣꯋꯥꯁꯤꯅꯤ ꯑꯗꯣ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯃꯩꯇꯩ ꯂꯩꯃꯒꯤꯅꯤ ꯑꯗꯨꯒꯤꯅꯦ ꯒꯣꯋꯥꯁꯤꯁꯨ ꯃꯥꯟꯅꯔꯝꯗꯦꯕ ꯒꯣꯋꯥꯁꯤ ꯃꯥꯟꯅꯔꯝꯗꯦꯕ ꯃꯥꯟꯅꯔꯝꯗꯦ ꯑꯃꯅ ꯃꯅꯤꯄꯨꯔ ꯀꯧꯕꯤ ꯑꯃꯅ ꯂꯥꯛꯈꯣ ꯂꯥꯎ ꯆꯪꯉꯁꯤ ꯂꯥꯎ ꯀꯥꯏꯅ ꯇꯧꯅꯁꯨ ꯃꯥꯏ ꯃꯥꯒꯤ ꯑꯃꯃꯝ ꯁꯪꯅꯔꯝꯃꯦ ꯑꯗꯣ ꯃꯩꯇꯩ ꯂꯩꯃꯒꯤ ꯃꯈꯩ ꯁꯣꯜꯂꯁꯦ ꯑꯃꯈꯛꯇꯗ ꯒꯣꯋꯥꯁꯨ ꯑꯣꯏꯅ ꯁꯦꯝꯈꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯂꯤꯂꯥ ꯄꯥꯔꯇꯤ ꯃꯌꯥꯝꯅ ꯂꯤꯂꯥ ꯄꯥꯔꯇꯤ ꯃꯌꯥꯝꯅ ꯁꯦꯝꯈꯤꯕꯅꯦ ꯁꯦꯝꯈꯤꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯅꯩ ꯑꯁꯤꯒꯤ ꯏꯁꯩꯁꯤꯗ ꯁꯨꯔ ꯀꯥꯏꯔꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯇꯦꯝꯄꯣꯁꯤ ꯈꯤꯇꯪ ꯍꯟꯕꯗ ꯂꯤꯂꯥꯁꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩꯈꯣꯏꯗ ꯈꯟꯖꯩꯌꯦꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗ ꯑꯗꯣ ꯃꯁꯤꯗ ꯌꯥꯝꯅ ꯀꯩꯅꯣꯗꯤ ꯐꯖꯅ ꯋꯦꯠꯁꯤ ꯐꯖꯅ ꯁꯛꯈ꯭ꯔꯗꯤ ꯉꯁꯤꯒꯤ ꯂꯤꯂꯥꯁꯤ ꯄꯥꯝꯗꯣꯔꯤꯌꯦ ꯁꯤ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯣꯖꯥ ꯑꯅꯤꯃꯛ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯗꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯕꯒꯗꯕꯅꯤ ꯑꯣꯖꯥ ꯑꯅꯤꯒꯤ ꯀꯥꯏ ꯈꯨꯔꯨꯝꯖꯔꯤ ꯀꯔꯤꯒꯤꯅꯣ ꯏꯄꯥꯒꯤꯗ ꯂꯥꯛꯑꯒ ꯏꯄꯥ ꯎꯅꯗꯅ ꯅꯪ ꯍꯜꯂꯛꯇꯦ ꯂꯥꯎ ꯂꯥꯎ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯔꯤꯁꯤ ꯂꯥꯎ ꯆꯪꯉꯛꯎ ꯂꯥꯎ ꯍꯥꯏ ꯏꯆꯥꯁꯦ ꯀꯧꯁꯜꯂꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯕꯨꯡꯗ ꯄꯩꯁా ꯈꯤꯇꯪ ꯂꯩꯔꯗꯤ ꯂꯧꯒꯦꯗ ꯂꯥꯛꯄꯗꯨꯗ ꯃꯕꯨꯡꯒ ꯃꯅꯝꯃꯒꯁꯤꯅ ꯄꯩꯁꯥ ꯂꯩꯇꯦ ꯇꯣꯂꯣꯞ ꯐꯪꯗꯦ ꯍꯥꯏꯗꯅ ꯃꯆꯟꯅꯨꯄꯤꯁꯤꯗ ꯉꯥꯡꯉꯛꯄꯖꯥꯠꯅꯤ
ꯅꯃꯁꯦ ꯑꯗꯨꯒꯤꯁꯤꯅ ꯋꯥꯔꯣꯝꯗ ꯃꯄꯥ ꯎꯅꯔꯝꯗꯅ ꯍꯟꯒꯦꯅ ꯇꯧꯕ ꯂꯝꯕꯤꯗ ꯃꯄꯥꯁꯤꯅ ꯂꯥꯛꯑꯣ 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 ꯏꯄꯥꯒꯤꯗ ꯂꯥꯛꯑꯒ ꯅꯪ ꯏꯄꯥ ꯎꯅꯗꯅ ꯆꯠꯂꯤ ꯃꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯇꯧꯕ ꯀꯔꯤꯒꯤꯅꯣ ꯏꯆꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯤꯉꯣꯜ ꯑꯣꯏꯕꯤꯅ ꯑꯩꯈꯣꯏꯅ ꯅꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯑꯒ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯟꯗꯦ ꯅꯤꯉꯣꯜ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯅ ꯅꯄꯥꯝ ꯂꯝꯗꯝꯒꯤ ꯍꯩꯈꯣꯡꯗ ꯇꯥꯔꯦ ꯍꯩꯄꯥꯜ ꯀꯪꯉꯤ ꯍꯥꯏꯅꯩ ꯂꯩ ꯂꯩꯈꯣꯡꯗ ꯇꯥꯔꯦ ꯂꯩꯄꯥꯜ ꯀꯪꯉꯤ ꯍꯥꯏꯅꯩ ꯀꯞꯀꯅꯨ ꯄꯥꯔꯤꯗ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯃꯇꯝꯗꯨꯒꯤ ꯅꯪꯒꯤ ꯇꯥꯃꯣ ꯑꯣ ꯑꯅꯤ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯃꯇꯝ ꯑꯃꯒꯤ ꯅꯪꯒꯤ ꯇꯥꯃꯣꯗꯨꯅꯤ ꯑꯗꯨꯕꯨ ꯃꯥꯡꯗ ꯂꯦꯞꯄ ꯃꯨꯁꯤ ꯑꯗꯨ ꯈꯛꯇ ꯃꯉꯥꯏꯔꯦ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯏꯄꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯕ ꯐꯪꯉꯤ ꯃꯪ ꯐꯥꯎꯕꯗ ꯃꯪꯗ꯭ꯔꯕ ꯋꯥꯍꯩ ꯀꯌꯥ ꯏꯄꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯕ ꯐꯪꯉꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯉꯥꯜ ꯂꯩꯔꯕ ꯃꯍꯥꯛꯅ ꯁꯃꯜꯒꯤ ꯋꯥꯡꯃꯗ ꯂꯦꯞꯄꯦꯅ ꯈꯜꯂꯕꯁꯨ ꯑꯩꯒꯤꯗꯤ ꯏꯆꯥꯅꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯕꯗꯤ ꯍꯌꯦꯡ ꯃꯣꯡꯐꯝ ꯊꯛꯀꯤ ꯑꯃꯨꯕ ꯑꯣꯏꯇꯥꯔꯅ ꯂꯩ ꯆꯤꯡꯕ ꯃꯇꯝꯗ ꯂꯣꯏꯗꯕꯅꯤ ꯌꯥꯎꯔ ꯏꯄꯥꯒ ꯋꯥꯔꯤ ꯇꯥꯔꯁꯤ ꯅꯪ ꯇꯣꯞꯄꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯏꯄꯥꯒ ꯆꯠꯃꯤꯟꯅꯁꯤ ꯏꯄꯥꯁꯨ ꯆꯠꯈꯤ ꯅꯅꯥꯎꯅ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ ꯆꯥꯛ ꯆꯥꯛꯈꯣꯡꯕ ꯅꯪꯁꯨ ꯆꯥꯛꯈꯣ ꯏꯄꯥꯁꯨ ꯏꯔꯨ ꯃꯥꯏꯊꯖꯒꯦ ꯏꯄꯥ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯆꯪꯉꯣ ꯆꯪꯃꯤꯟꯅꯔꯒ ꯃꯆꯥꯅꯨꯄꯤ ꯄꯨꯁꯟꯈꯤ ꯁꯨꯝꯗꯧꯅ ꯂꯣꯏꯅꯔꯤ ꯃꯇꯝꯗꯨꯒꯤ ꯂꯤꯂꯥ ꯗꯥꯏꯂꯣꯒꯅꯤꯅꯦ ꯑꯣꯖꯥ ꯀꯣ ꯍꯣꯏ ꯍꯣꯏ ꯀꯩꯅꯣ ꯅꯤꯡꯁꯤꯡꯕꯤꯌꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯊꯥꯔꯤꯕ ꯄ꯭ꯂꯦꯗꯨꯅꯤ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯑꯣ ꯏꯄꯥꯝ ꯂꯝꯗꯝ ꯌꯦꯡꯕ ꯏꯄꯥꯝ ꯂꯝꯗꯝ ꯌꯦꯡꯕꯗ ꯗꯥꯏꯂꯣꯒꯅꯤ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯗꯥꯏꯂꯣꯛꯇꯣ ꯍꯧꯖꯤꯛꯀꯤ ꯗꯥꯏꯂꯣꯒꯁꯤ ꯑꯗꯣ ꯃꯇꯝꯗꯨꯒꯤ ꯑꯣꯖꯥꯒꯤ ꯗꯥꯏꯂꯣꯛꯁꯨ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯣꯖꯥ ꯗꯥꯏꯔꯦꯛ ꯌꯥꯝ ꯉꯥꯡꯈꯤꯗ꯭ꯔꯁꯨ ꯑꯩꯗꯤ ꯂꯣꯇꯔꯤ ꯐꯥꯎꯕꯒꯤ ꯃꯇꯥꯡ ꯈꯔ ꯑꯗꯨꯝ ꯂꯛꯁꯃꯣꯟꯒ ꯄꯥꯕ ꯂꯣꯇꯔꯤ ꯄꯥꯕꯗꯤ ꯐꯔꯦ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯒꯦ ꯑꯧ ꯍꯥꯏꯕ ꯑꯁ ꯅꯪꯅ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯗꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯁꯤꯗꯤ ꯈꯔ ꯌꯦꯛꯁꯤꯜꯂꯒ ꯀꯥꯖꯟ ꯊꯥꯖꯟꯗꯅ ꯇꯧꯔ ꯐꯝꯒꯗꯕꯅꯤ ꯅꯪ ꯃꯤꯆꯤꯒ ꯈꯠꯇꯅ ꯃꯗꯨꯒꯤ ꯀꯩꯅꯣꯗꯣ ꯁꯖꯤ ꯃꯤꯇꯥ ꯇꯥꯕ ꯃꯤꯇꯥꯗꯕꯨ ꯅꯪ ꯉꯝꯒꯗ꯭ꯔꯣ ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅꯗꯤ ꯑꯩꯒꯤ ꯀꯩꯅꯣꯗꯤ ꯑꯦꯛꯁꯟꯅ ꯑꯌꯥꯝꯕ ꯇꯧꯋꯤ ꯗꯥꯏꯂꯣग ꯌꯥꯎꯗꯤ ꯑꯣ ꯃꯇꯝꯗꯨꯒꯤ ꯂꯤꯂꯥꯗꯣ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯤꯂꯥ ꯑꯣꯖꯥꯒ ꯄꯥꯕꯗ ꯗꯥꯏꯂꯣग ꯉꯥꯡꯕ ꯀꯔꯤ ꯂꯤꯂꯥ ꯂꯩꯔꯤ ꯂꯤꯂꯥ ꯈꯔꯗꯤ ꯎꯈꯤꯕ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯂꯤꯂꯥ ꯏꯕ ꯂꯣꯏꯗ꯭ꯔꯤꯗꯨꯃ ꯍꯣꯏꯅꯦ ꯀꯨꯏꯔꯕꯅꯤꯅ ꯍꯥꯟꯅ ꯇꯧꯔꯛꯄꯕꯨꯗꯤ ꯅꯤꯡꯁꯤꯡꯉꯛꯀꯗꯧꯕꯗꯨ ꯑꯌꯥꯝꯕꯅ ꯀꯩꯅꯣꯗꯒ ꯑꯩꯅ ꯃꯈꯣꯡ ꯑꯃꯅ ꯉꯥꯡꯕꯗꯅꯤ ꯃꯥꯅ ꯉꯥꯡꯕꯗ ꯃꯉꯣꯟꯗ ꯉꯥꯡꯕ ꯏꯄꯥ ꯑꯣꯏꯌꯨ ꯏꯄꯥꯅ ꯅꯤꯄꯥ ꯑꯣꯏꯗꯕꯁꯦ ꯏꯄꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯀꯣꯏꯕ ꯃꯥꯅ ꯉꯁꯥꯏꯒꯤ ꯏꯆꯝ ꯆꯝꯅ ꯑꯃꯅ ꯍꯩ ꯈꯨꯝꯕ ꯈꯛꯇ ꯑꯗꯒꯤ ꯃꯕꯥꯏꯅ ꯂꯥꯛꯑꯒꯗꯤ ꯍꯦ ꯑꯩ ꯃꯤꯆꯤꯟꯒ ꯁꯦꯡꯗꯣꯛꯂꯧꯅꯤ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯍꯦꯛꯇ ꯃꯥꯏ ꯑꯗꯒꯤ ꯑꯃꯗꯁꯨ ꯑꯩꯈꯣꯏ ꯃꯥꯏꯁꯤ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯀꯨꯕꯣꯛꯁꯤꯅ ꯇꯥꯔꯒ ꯃꯗꯨꯗ ꯃꯕꯥꯏꯁꯤꯗ ꯌꯩꯕꯅꯦꯕ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥ ꯅꯨꯄꯥꯁꯤ ꯃꯤꯉꯣꯟꯗ ꯋꯥꯔꯧ ꯄꯨꯂꯧꯕ ꯍꯩꯇꯕ ꯑꯗꯨꯒ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯆꯕ ꯑꯗꯨꯒꯨꯝꯕꯒꯤ ꯔꯣꯜ ꯑꯃꯅꯦꯕ ꯑꯣꯖꯥ ꯀꯨꯂꯕꯤꯗꯨꯅ ꯁꯥꯕꯗꯣ ꯑꯗꯨꯗ ꯃꯀꯨꯕꯣꯛꯇꯨꯅ ꯄꯦꯟꯖꯗꯗꯅ ꯁꯨꯝ ꯍꯥꯏꯕ ꯈꯣꯠꯄꯗꯨꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ